Congratulations ma'am 5,000 subscriber ꯌꯧꯖꯔꯦꯀꯣ ꯑꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯉꯁꯤꯗꯤ 5,000 subscriber ꯌꯧꯖꯔꯦ ꯑꯗꯣ ꯃꯌꯥꯝ 5,000 subscriber ꯌꯧꯕꯁꯤꯗ ꯃꯌꯥꯝ ꯍꯥꯏꯗꯤ Q&A ꯃꯆꯥ ꯑꯃꯇꯪ ꯇꯧꯖꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯗꯤ Q&A ꯇꯧꯕꯁꯤꯗ ꯌꯨꯅꯤꯛ ꯀꯃꯦꯟ ꯑꯃꯇꯪ ꯍꯥꯏꯗꯤ ꯊꯝꯕꯤꯔꯝꯃꯣ ꯑꯗꯣ ꯃꯈꯥ ꯇꯥꯅꯁꯨ ꯃꯌꯥꯝ subscribe ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯑꯃꯃꯝꯇꯒ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ Q&Aꯗꯣ ꯇꯧꯖꯒꯦ ꯑꯗꯣ ꯉꯁꯤꯁꯨ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯆꯥꯕꯤꯔꯣ ꯍꯥꯏꯕ ꯃꯊꯦꯜꯁꯤꯡꯗꯣ ꯂꯧꯈꯠꯆꯔꯦꯀꯣ ꯑꯗꯣ ꯃꯃꯤꯡ ꯄꯥꯊꯣꯛꯆꯔꯛꯑꯒꯦ ꯉꯁꯤꯁꯨ ꯕꯣꯏ ꯑꯗꯨꯝ ꯏꯁꯤꯟꯖꯔꯦ ꯑꯗꯣ ꯑꯍꯥꯟꯕ ꯃꯃꯤꯡꯁꯦ ꯔꯥꯃꯦꯁ ꯁꯤꯡ ꯍꯥꯏꯕꯤꯔꯛꯄꯅꯦꯀꯣ ꯀꯩꯅꯣꯁꯦ ꯃꯨꯁꯣꯔꯤꯒ ꯊꯨꯝꯌꯥꯛꯄꯤꯒ ꯊꯣꯡꯕ ꯃꯨꯁꯣꯔꯤ ꯊꯨꯝꯌꯥꯛꯄꯤꯒ ꯊꯣꯡꯖꯔꯦꯀꯣ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯁꯥꯟꯇꯤ ꯗꯦꯕꯤ ꯐ꯭ꯔꯣꯝ ꯆꯦꯟꯅꯩ ꯃꯥꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯄꯀꯧꯔꯥ ꯊꯣꯡꯕꯁꯦ ꯂꯩꯔꯦꯀꯣ ꯄꯀꯧꯔꯥ ꯊꯣꯡꯕ ꯑꯗꯒꯤ ꯑꯂꯨ ꯕꯣꯔꯥꯒ ꯑꯃꯦꯠꯄ ꯉꯁꯤ ꯁꯥꯟꯇꯤ ꯗꯦꯕꯤ ꯐ꯭ꯔꯣꯝ ꯆꯦꯟꯅꯩ ꯃꯥꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯄꯀꯧꯔꯥ ꯊꯣꯡꯕꯁꯤ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯑꯂꯨ ꯕꯣꯔꯥꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯦꯠꯄꯁꯦ ꯉꯁꯤ ꯑꯂꯨ ꯀꯥꯡꯃꯦꯠꯅ ꯁꯤꯟꯖꯔꯦꯀꯣ ꯑꯃꯦꯠꯄ ꯌꯥꯎꯖꯗ꯭ꯔꯦ ꯑꯃꯦꯠꯄ ꯑꯅꯤ ꯇꯧꯕꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯕ ꯑꯩꯉꯣꯟꯗ ꯑꯗꯣ ꯑꯃꯦꯠꯄꯁꯤ ꯂꯩꯖꯔꯦ ꯑꯗꯣ ꯔꯥꯃꯦꯁ ꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯄꯅꯦꯀꯣ ꯀꯥꯡꯇꯛ ꯊꯣꯡꯕ ꯑꯗꯨꯒ ꯑꯂꯨ ꯀꯥꯡꯃꯦꯠ ꯀꯥꯡꯇꯛꯇꯤ ꯉꯁꯤ ꯊꯣꯡꯖꯗ꯭ꯔꯦꯀꯣ ꯁꯤ ꯍꯋꯥꯏ ꯊꯣꯡꯕꯁꯤꯗ ꯁꯤꯟꯖꯔꯦ ꯑꯗꯣ ꯑꯂꯨ ꯀꯥꯡꯃꯦꯠꯇꯤ ꯁꯤ ꯍꯥꯞꯆꯔꯦ ꯑꯗꯣ ꯊꯨꯝꯖꯥꯛꯄꯤ ꯑꯇꯥꯎꯕ ꯁꯤ ꯂꯩꯔꯦꯀꯣ ꯊꯨꯝꯖꯥꯛꯄꯤ ꯑꯇꯥꯎꯕꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯔꯨꯅꯥ ꯁꯪꯂꯥꯛꯄꯝꯅ ꯄꯀꯧꯔꯥ ꯊꯣꯡꯕ ꯁꯣꯝꯒꯤꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯣ ꯃꯅꯤ ꯑꯣꯀ꯭ꯔꯝꯁꯨ ꯄꯀꯧꯔꯥ ꯊꯣꯡꯕ ꯑꯇꯥꯎꯕ ꯍꯥꯏꯕꯅꯤ ꯃꯪꯒꯜ ꯑꯇꯥꯎꯕꯗꯤ ꯉꯁꯤ ꯑꯩ ꯇꯧꯖꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯃꯊꯪꯅ ꯗꯦꯕꯤꯇꯥ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯃꯥꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯀꯥꯡꯍꯧꯒ ꯁꯧꯒ꯭ꯔꯤꯒ ꯑꯗꯨꯗꯣ ꯀꯥꯡꯍꯧꯗꯤ ꯑꯩ ꯍꯥꯞꯆꯗ꯭ꯔꯦ ꯉꯁꯤꯁꯦ ꯑꯗꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯗꯤ ꯁꯤꯗ ꯂꯩꯔꯦꯀꯣ ꯁꯤꯗ ꯂꯩꯔꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯗꯣ ꯃꯌꯥꯝ ꯆꯥꯔꯁꯤꯀꯣ ꯆꯥꯕ ꯑꯃꯨꯛ ꯍꯧꯔꯛꯑꯁꯤꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯋꯥꯏ ꯊꯣꯡꯕꯁꯦ ꯌꯥꯝ ꯆꯥꯁꯦ ꯁꯤꯁꯦ ꯑꯩꯅ ꯊꯨꯝꯖꯥꯛꯄꯤ ꯊꯥꯛꯑ ꯊꯣꯡꯕꯅꯦ ꯑꯂꯨ ꯀꯥꯡꯃꯦꯠ ꯂꯩꯔꯦꯀꯣ ꯃꯔꯨ ꯌꯥꯎꯔꯦ ꯄꯀꯧꯔꯥꯁꯨ ꯂꯩꯔꯦ ꯃꯌꯥꯝ ꯆꯤꯜꯂꯦꯀꯣ ꯑꯗꯩ ꯉꯥ ꯊꯥꯛꯄꯅꯤꯅ ꯑꯗꯨꯝ ꯊꯨꯒꯥꯏꯗ꯭ꯔꯕꯀꯣ ꯃꯄꯨꯝ ꯑꯣꯏꯅ ꯑꯗꯨꯝ ꯊꯥꯛꯑꯒꯦꯅ ꯊꯨꯝꯃꯥꯏ ꯊꯨꯝ ꯍꯥꯞꯄꯤꯜꯂꯦ ꯑꯂꯨ ꯕꯣꯔꯥ ꯂꯩꯔꯦꯀꯣ ꯑꯂꯨ ꯕꯣꯔꯥꯁꯤ ꯂꯩꯔꯦꯀꯣ ꯑꯃꯨꯛ ꯆꯥꯈ꯭ꯔꯕꯅꯤꯅ ꯍꯣꯏ ꯍꯥꯎ ꯌꯥꯝꯅ ꯊꯨꯝꯌꯥꯛꯄꯤ ꯂꯩꯔꯦꯀꯣ ꯇꯥꯎꯕꯅꯤꯁꯦ ꯃꯀꯨꯁꯦ
Nah, baka oras lele ko. Aroy buran sini ma'am. Ma'am, dito sila sih kak. Kami terus nih pamitan like tuh pinam ko.